Nupi na nupi bu hantana yeng bagi hainabi thadok imungi thaugai yamba lamdam sigi nupi singna entrepreneurship ki lamda changsilliba khongthang thagat ningai ni haina oinam sigi MLA irengbam Nalini na phongdokre waphamasi Institute of Development Studies IDS Manipur na sinduna pangthokpa Problem and Prospect of Women Entrepreneur in Manipur haiba wafam da yungpham oiba nongmagi oiba seminar thoram saruk yaduna phongdokkibane Manipur Press Club ta pangthokkiba thoram aduda thangjam agro industries Private Limited ki MD Thangjam Joy Kumar, UNACO School ki MD Ningombam Iravanta Amade, IDS Manipur ki Chairperson Professor and Mohendro Yauna, tongan ba lamdam sigi maming lairaba entrepreneur singsu saruk yakhe. Tharamadugui manung channa lisingani kunithoi Padma Shri Awardee Moirang Them Muktamani su taramna oktuna thagatpa phongdokhe makhadana MLA irengbam Nalini na phongdokkibada nupi nupa right manai herabasu tongan ba hiram kayada khetnabagi mami tadaba nate adumoina mak lamdam sigi nupi singna entrepreneurship ki lamda khenaba leitana lawriba thodang thagatningai ne khunai asibu saukhatpa maikaida puraknaba mama oibi singna lawriba thodang chawi masi kaufam thokte loinana nupa nupi thak manaba khunai asigidamak nupi singna nupa singbu chingkhatpi bagi tangai fadabalai amadi miyamgi mihut ama oina lamdam sigi nupi singidamak lengaktagi kari mating loba yabage habadu miyeng changnaba honagani haina waral thamki nupaga thabak thoram khudimakta right manari haidunasu nupiga nupaga right manai haibani masi haibagi wani nti numiki aikhoina thengnariba khudimaksidadi aikhoigi society dadi nupane nupidagi thak wangnane nupiga nupana thak manaba haibasi nupasingna yamna singna harakanda nupisingbu thak manaba lamda singkhatpininga matamduda thak manaba haibalambe sida seminarba yagani haina puning sida khanjabane nupisingi maraktasu nupisingna nupibu hanthana sothana yengwi thabakse masi aikoi isana nupi amamam oina aikoi gyan taminaraga punamaksi aikoi gi manungda amana amabu hanthana yengmagi thabakse masi matansu sahoninggaba leije mihutama oina aina nupi singi damakta tawjaba yaba mayamgi damak kari tawjaba yai haibana singbadu mayamna nupi singna darkar obirakpa matamda sungsoi sodana ningsangbiru